ꯃꯌꯥꯝ ꯑꯩ ꯆꯥꯛꯈꯨꯝꯗꯩ ꯊꯣꯛꯂꯦ ꯑꯩ ꯀꯗꯥꯏꯗ ꯂꯥꯛꯏ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯃꯅꯥꯎꯄꯥꯒꯤꯅꯦ ꯃꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯄꯅꯦꯕ ꯑꯩꯈꯣꯏ ꯅꯨꯄꯥ ꯃꯅꯥꯛꯇ ꯑꯔꯨꯅꯥꯆꯜꯗ ꯂꯥꯛꯄꯗ ꯑꯗꯣ ꯃꯣꯏꯅ ꯆꯥꯛ ꯀꯧꯔꯤꯕ ꯑꯗꯣ ꯉꯥ ꯊꯣꯡꯕꯗꯣ ꯑꯩꯅ ꯊꯣꯡꯕꯤꯔꯒꯦ ꯍꯥꯏꯅ ꯊꯣꯡꯉꯦ ꯑꯗꯨꯒ ꯌꯦꯟ ꯀꯔꯤ ꯑꯇꯩ ꯃꯊꯦꯜꯁꯤꯅ ꯃꯣꯏꯅ ꯇꯧꯔꯦ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯏꯟꯖꯥꯡꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯁꯔꯄ꯭ꯔꯥꯏꯖꯅꯤ ꯉꯁꯤ ꯁꯔꯄ꯭ꯔꯥꯏꯖ ꯉꯥ ꯊꯣꯡꯕꯁꯤꯅ ꯑꯩꯅ ꯊꯣꯡꯉꯤꯅꯤ ꯅꯝꯅ ꯐꯖꯅ ꯇꯧꯔ ꯁꯅꯥꯊꯣꯏ ꯔꯨꯝꯖꯟꯒꯅꯨ ꯁꯤ ꯂꯩꯔꯦ ꯁꯂꯥꯗ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯁꯤꯁꯤꯅ ꯆꯥꯠꯅꯤ ꯉꯥ ꯑꯇꯥꯎꯕ ꯑꯉꯥꯡ ꯑꯅꯤꯒꯤ ꯁꯤꯁꯤꯅ ꯉꯥ ꯃꯔꯨꯝ ꯕꯣꯔꯥꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯁꯤꯁꯤꯅ ꯌꯦꯟ ꯀꯪꯐ꯭ꯔꯥꯏ ꯌꯦꯡꯉꯣ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯍꯣꯏ ꯆꯥꯕꯗꯣ ꯑꯃꯨꯛ ꯚꯤꯗꯤꯑꯣꯁꯦ ꯃꯇꯦꯛ ꯑꯃ ꯍꯥꯞꯆꯔꯛꯀꯦꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯉꯥꯡ ꯑꯍꯨꯝ ꯆꯥꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯃꯆꯥ ꯑꯅꯤꯗꯨꯅꯤ ꯑꯗꯨꯗꯒꯤ ꯁꯤ ꯂꯩ ꯏꯆꯥ ꯅꯨꯄꯥꯗꯤ ꯍꯥꯎꯕ꯭ꯔꯥ ꯁꯅꯥ ꯍꯥꯎꯔꯤ टेस्टी टेस्टी बाबू टेस्टी हुआ कपे हाउले मको जापा में फेवरेट मको खाना चाहिए सीना में हम सीना में मजा बाबू umuro 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 mama ui wow rồi đấy răng mà thầy mày làm chi đó pan như thế nào mà làm cái pan hào đấy pan hào đấy tasty अभी 40 रुपीस का 6 जा इचिना मैम चाकसु पुक थन्ना चारे मथेन मखोई तौरगा दोजी जुमना हलक्तना इचाना पाना पिज्जा चानिंगे पाना पिज्जा मुलौलगा चादई इचाना पाना होनरी तौरी चादई तौरी मथेन वीडियो थेंनासी बाय बाय टाटा